ꯋꯥ ꯉꯥꯡꯕꯗꯤ ꯏꯁꯤꯡ ꯂꯤꯇ꯭ꯔꯦ ꯑꯩꯗꯤ ꯈꯪꯗꯦ ꯅꯪ ꯅꯍꯥꯟ ꯁꯦꯞꯁꯤꯗ ꯌꯥꯗ꯭ꯔꯒꯗꯤꯅꯦ ꯍꯣꯔꯦꯟ ꯐꯣ ꯏꯕꯥꯅꯤ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯃꯤꯟꯅ ꯇꯥꯕ ꯑꯩ ꯌꯥꯝꯆꯥ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯀꯥꯟꯗ ꯏꯊꯟꯗ ꯏꯆꯤꯛ ꯆꯤꯛꯑꯦ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯅ ꯄꯥꯝꯕ ꯅꯨꯄꯥ ꯍꯥꯏꯁꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯁꯤꯅꯤꯅꯦ ꯏꯇꯥꯎ ꯒ꯭ꯔꯤ ꯒ꯭ꯔꯤꯒ ꯇꯛꯑꯒꯅꯦ ꯑꯗꯨꯝ ꯂꯩꯕꯁꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯃꯥ ꯀꯩꯅꯣ ꯀꯣꯛꯁꯦ ꯈꯔ ꯆꯤꯛꯄ ꯑꯗ ꯉꯁꯤꯗꯤ ꯉꯟꯅ ꯑꯗꯨꯝ ꯍꯜꯂꯛꯑꯕꯅꯤ ꯑꯗꯣ ꯇꯧꯗꯦꯀꯣ ꯇꯧꯕꯨ ꯇꯧꯗ꯭ꯔꯗꯤ ꯐꯩꯅꯦ ꯀꯩꯒꯨꯝꯕ ꯍꯦꯛ ꯇꯧꯔꯝꯃꯕ ꯈꯪꯅꯤ ꯍꯥꯏꯁꯤꯅꯤ ꯅꯪ ꯅꯪꯅ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯣ ꯁꯤꯃꯤꯟꯅꯗꯣꯏꯕ ꯈꯪꯉꯕ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯀꯥꯏꯗꯅꯣ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯗꯨꯗꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯃ ꯂꯩꯌꯦꯅ ꯀꯅꯥꯏꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐ ꯑꯃꯒꯤꯅꯤꯗ ꯍꯅꯨꯕꯁꯤꯡꯗꯨꯁꯨ ꯍꯧꯖꯤꯛꯐꯥꯎ ꯕꯥꯔꯗꯦꯒ ꯇꯧꯕ ꯑꯣꯏꯔꯦ ꯀꯥꯏ ꯍꯅꯨꯕꯅꯣꯍꯦ ꯃꯤ ꯂꯩꯁꯥꯕꯤꯒꯤꯅꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯖꯣꯏꯟ ꯇꯧꯔꯛꯄꯅꯤ ꯃꯁꯛꯀꯁꯦ ꯐꯖꯒ꯭ꯔꯖꯥꯠꯅꯤ ꯏꯕꯦꯝꯃ ꯀꯩꯑꯕ ꯀꯩ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩ ꯍꯥꯏꯕꯅꯣꯕ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯂꯤꯂꯤ ꯀꯔꯟ ꯇꯧꯅꯣ ꯃꯤ ꯂꯥꯛꯑꯅꯤꯅ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯆꯠꯄ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏꯌꯦ ꯃꯤꯅ ꯅꯉꯣꯟꯗ ꯀꯩꯁꯨ ꯂꯥꯛꯇꯕ ꯌꯥꯔꯣꯏꯗꯤ ꯀꯩꯁꯨꯝ ꯍꯥꯏꯔꯝꯃꯣꯏꯌꯦ ꯀꯔꯤ ꯈꯪꯉꯗꯅ ꯃꯥꯅ ꯃꯤ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯀꯦꯛ ꯀꯛꯑꯣꯏꯒ ꯍꯥꯏꯅꯤ ꯈꯪꯉꯕ ꯀꯔꯤ ꯀꯩꯗꯧꯔꯒꯦ ꯂꯤꯂꯤ 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 ꯀꯩꯒꯤꯅꯣ ꯃꯤ ꯅꯪ ꯀꯞꯄꯤꯕꯣ ꯑꯩ ꯅꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯀꯞꯀꯅꯣꯕ ꯇꯥꯅꯤꯡꯗꯦ ꯑꯣꯐꯤꯁ ꯆꯠꯂꯤꯔ ꯅꯪ ꯏꯔꯥꯡ ꯇꯧ ꯆꯠꯂꯤꯔꯥ ꯃꯤ ꯏꯆꯝ ꯆꯝꯅ ꯕꯥꯔꯗꯦꯒꯤ ꯍꯥꯏꯖꯔꯛꯄꯗꯨꯕꯨ ꯀꯥꯏꯗꯒꯤ ꯏꯔꯥꯡ ꯇꯧꯕ ꯆꯠꯄꯅꯣ ꯅꯪ ꯂꯥꯛꯇ꯭ꯔꯤꯕꯣ ꯀꯦꯛ ꯀꯛꯑꯣꯏꯒ ꯍꯥꯏꯌꯦꯗꯥꯏꯅꯦ ꯑꯗꯨꯅ ꯀꯩꯒꯤ ꯃꯥꯒ ꯅꯪꯒ ꯀꯩ ꯊꯣꯡꯅꯒꯦꯕ ꯀꯌꯥꯃꯨꯛ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯔꯒꯦꯕ ꯀꯥꯏꯗꯤ ꯀ꯭ꯂꯣꯁ ꯑꯣꯏꯕꯅꯣ ꯃꯤ ꯅꯪꯕꯣ ꯑꯣꯏꯗꯕꯩꯔꯣ ꯀꯦꯛ ꯀꯛꯇꯈꯩ ꯅꯪ ꯉꯥꯏꯔꯝꯅꯤ ꯍꯥꯏꯗꯣ ꯃꯤ ꯏꯆꯝ ꯆꯝꯅ ꯑꯗꯨꯗꯤ ꯍꯥꯏꯖꯔꯛꯄꯅꯤ ꯃꯤ ꯌꯥꯔꯦ ꯃꯤ ꯅꯪꯕꯣ ꯀꯞꯀꯅꯣ ꯃꯤ ꯂꯥꯛꯃꯟꯗꯗꯅ ꯁꯤ ꯃꯤ ꯐꯣꯟ ꯇꯧꯔꯛꯑ ꯃꯥꯜꯂꯦ ꯃꯤ ꯂꯥꯛꯇ꯭ꯔꯦꯅ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤꯌꯦ ꯑꯝꯇ ꯄꯥꯏꯒꯦ ꯄꯤꯔꯛꯑꯣ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯍꯣꯏꯁꯦ ꯆꯠꯂꯔꯣꯏꯁꯦ ꯑꯝꯇ ꯄꯤꯔꯛꯑꯣꯁꯦ ꯐꯤꯔꯣꯟꯗꯣ ꯍꯥꯟꯅ ꯍꯣꯡꯇꯣꯛꯎꯆꯣ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯅꯪꯁꯨ ꯀꯞꯄꯅꯨ ꯀꯞꯇ꯭ꯔꯦ ꯐꯤꯔꯣꯟꯗꯣ ꯍꯣꯡꯇꯣꯛꯎꯔꯣ ꯀꯩꯁꯨ ꯅꯨꯡꯁꯥꯖꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯁꯤꯗꯩꯅ ꯏꯖꯔꯤꯕ ꯍꯤꯗꯥꯛꯁꯤꯡꯁꯦ ꯆꯥꯔꯒ ꯑꯗꯨꯝ ꯐꯖꯅꯤꯗ ꯍꯣꯏ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ ꯍꯣꯏ ꯇꯨꯝꯃꯁꯤ ꯌꯥꯝ ꯆꯥꯅ ꯇꯨꯝꯊꯣꯛꯑꯣ ꯑꯩ ꯁꯦꯔꯤꯌꯜꯁꯦ ꯂꯣꯏꯗꯣꯔꯦꯕ ꯑꯁ ꯍꯌꯦꯡ ꯌꯦꯡꯉꯨ ꯀꯩꯗꯧꯔꯒꯦ ꯈꯤꯇꯪ ꯉꯥꯏꯔꯦꯕ ꯂꯣꯏꯗꯣꯔꯦꯕ ꯑꯩꯒꯌꯥꯝꯆꯥ ꯇꯨꯝꯊꯣꯛꯑꯣ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯨꯀꯣ ꯅꯪ Dolores, hey, you know, out of all my older cousins, you're like my favorite cousin, so I feel like I can talk to you about anything. Ergo, you can talk to me about anything. ꯂꯣꯏꯗ꯭ꯔꯤꯕꯣ With the magic last night that no one's been ꯂꯣꯏꯗ꯭ꯔꯤꯌꯦ you heard about that maybe I should. ꯊꯦꯡꯉꯤ ꯃꯤ ꯅꯪꯕꯣ ꯍꯌꯦꯡ ꯑꯃꯨꯛ ꯌꯦꯡꯉꯣꯃꯤ Stop pretending you're Dolores so you can. ꯌꯥꯝ ꯇꯨꯝꯍꯟꯅꯤꯡꯉꯕꯣ ꯑꯩꯁꯦ ꯑꯧ ꯑꯧꯅꯤ ꯌꯥꯝ ꯅꯪ ꯑꯧꯅꯤ ꯅꯪ ꯂꯩꯔꯝꯃꯣ ꯑꯩ ꯂꯦꯞꯇꯣꯞꯁꯦ ꯊꯝꯃꯨꯈꯤꯒꯦ
Hey, anh ꯉꯥꯏꯔꯕꯅꯤꯀꯣ. ꯊꯨꯅ ꯂꯥꯛꯆꯧ. Tu ni mai tao nang har chalo. Ai ngaude, kairo nang ai sene ise. Sum khudi thejan ni tau bane mi. Nanggu mana tene ai ise. Cha de sinjak siga nang thori siga. Kai bana mu jugi da. Ai kem haide. Yum so do reba. Tao. Hoye thanga usala gujidi. Kare da koi I pen de tao. Ai chu pen de tao. Ko do hau khre do ge tao nang bo. Adu sum khan le no. Au tho kro mi. Ai ngasi u thai ba. Ai ngasi ngau gum le je kana gi ne tao. Ai na ngau ba gum na bi to ko chali da. Kana gi da mo tno bo si. Ai bo sum tor mo mi ro. Ai na hanging mom de lai ri. Thoi ge tao nu sne khip su lai te. Thoi ne tao do min mom su lai te. Adai tao na sa ne sabu mangan jari se. Kai no ma sai sai dra. Soi de. Mana hawai sa laibu kudingi hawai sa amamamne ina happy ba. Food chu de bi do. Ai chu pen de tao. Hoi se. Mi thong na me ani hoi lai. Yam phasa de hoi tao se. Sai yim chen ba tao se. 大周，이마나 거 우소는 라이네. 마마도 아나바 henjelli adu hospital satnaba. Pazaine se de. Hoi noi ta mu se yum then me ge. Nang chalam. Ma manai hai do. Adu nu maru ne. Chalo yare. Aisu ai thok sa sar. Ya ra ne. Yare chalo. Ima ngaramani. Ho chale ko. Mai ma sonu PS de. The shar farm le din si. Nange ka le jan ju. Ong to di. Thoi wa khanda lai ma no du sharu ku di. Sina fara da. Se ek to na ra ge de. Ai gam chao. ꯀꯩꯗꯧꯔꯦ Tu, I. ꯁꯤ ꯑꯣꯏꯔꯦ ꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯁꯣꯁ ꯃꯈꯨꯝ ꯍꯥꯡꯉꯝꯕꯩꯅꯤ ꯑꯁ ꯑꯩꯗꯤ ꯄꯥꯕ ꯄꯥꯈꯠꯂꯨꯔꯦ Source lani adubo. ꯃꯥꯅꯦ ꯃꯤ ꯉꯁꯥꯏ ꯑꯩꯅ ꯁꯣꯁꯇꯣ ꯃꯈꯨꯝ ꯍꯥꯡ ꯌꯥꯗꯦꯅ ꯇꯧꯔꯝꯕꯩꯅꯤ Us, aidi pakhaluredana. ꯑꯗꯣ ꯕꯖꯥꯔ ꯆꯠꯁꯦꯗꯥꯏ ꯆꯠꯂꯣ ꯆꯠꯅꯕ ꯂꯣꯏꯁꯤꯟꯖꯔꯣ ꯆꯠꯂꯣ Kayano si Bobo? Nungarkini nang.
are calling is currently switched off. ꯉꯁꯥꯏꯗꯩꯅꯦ ꯐꯣꯟꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯕ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯂꯣꯌꯥꯗ ꯑꯝꯇ ꯇꯧꯔ ꯌꯦꯡꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯦꯝ ꯂꯣꯌꯥ ꯅꯪ ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯀꯩꯕꯨꯅꯣ ꯃꯦꯝ ꯅꯣꯏꯗꯣ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕ ꯍꯥꯏꯕ ꯉꯁꯤꯗꯤ ꯁꯥꯔꯗꯣ ꯑꯣꯐꯤꯁ ꯆꯠꯂꯣꯏꯅ ꯑꯩꯗꯤ ꯆꯠꯇ꯭ꯔꯦ ꯃꯦꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯦꯝ ꯍꯥ ꯑꯣꯐꯤꯁ ꯆꯠꯇꯦꯕ ꯍꯣꯏ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯦꯝ ꯑꯩꯒꯤ ꯌꯥꯝꯆꯥꯗꯣ ꯑꯩꯉꯣꯟꯗꯗꯤ ꯑꯣꯐꯤꯁ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯕ ꯑꯗ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏꯅꯦ ꯑꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯩꯒꯤ ꯌꯥꯝꯆꯥ ꯂꯥꯛꯑ ꯃꯥꯜꯂꯦ ꯑꯩ ꯊꯝꯃꯒꯦꯀꯣ ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯛꯏꯅ ꯃꯤꯇꯤꯡ ꯑꯃ ꯌꯥꯎꯔꯤꯉꯩꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯌꯨ ꯊꯛꯂꯛꯄ꯭ꯔꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯅ ꯈꯔ ꯊꯛꯂꯛꯑꯦ ꯑꯩꯒꯤ ꯌꯥꯝꯆꯥ ꯌꯨ ꯁꯨꯛꯊꯛ ꯊꯛꯇꯕ ꯅꯪꯅ ꯀꯩꯒꯤꯅꯣ ꯉꯁꯤ ꯌꯨ ꯊꯛꯂꯛꯏꯗꯤ ꯀꯅꯥꯅ ꯅꯉꯣꯟꯗ ꯌꯨ ꯄꯤꯊꯛꯂꯛꯏꯅꯣ ꯂꯤꯂꯤ ꯑꯩ ꯍꯜꯂꯛꯄꯒꯤ ꯌꯥꯝ ꯋꯥꯔꯤ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯑꯩꯉꯣꯟꯗꯗꯤ ꯑꯣꯐꯤꯁ ꯆꯠꯀꯅꯤ ꯍꯥꯏꯔꯝꯗꯥꯏ ꯑꯗꯨꯒ ꯀꯗꯥꯏꯗꯩꯅꯣ ꯅꯪ ꯍꯜꯂꯛꯏꯁꯦ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯩꯅꯣ ꯑꯩꯒꯤ ꯌꯥꯝꯆꯥꯅ ꯉꯁꯤ ꯌꯨ ꯊꯛꯂꯛꯏꯁꯦ ꯂꯤꯂꯤ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯉꯁꯥꯏꯈꯩꯅ ꯀꯩꯒꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯃꯤꯅꯣ ꯌꯨ ꯊꯛꯄ ꯅꯨꯡꯉꯥꯏꯅꯕ꯭ꯔꯣ ꯑꯩ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯍꯥ ꯑꯩꯅ ꯌꯨ ꯊꯛꯅꯤꯡꯉꯤ ꯊꯛꯀꯅꯤ ꯊꯛꯅꯤꯡꯗ꯭ꯔꯤ ꯇꯣꯛꯀꯅꯤ ꯅꯪ ꯊꯧ ꯀꯩ ꯂꯩꯒꯦ ꯑꯩꯒꯤ ꯌꯥꯝꯆꯥ ꯆꯠꯂꯣ ꯑꯩ ꯃꯥꯡꯗ ꯅꯪ ꯀꯨꯏꯅ ꯂꯦꯞꯄꯅꯨ ꯆꯠꯂꯣ ꯇꯥꯕ꯭ꯔꯁꯦ ꯑꯩꯒꯤ ꯌꯥꯝꯆꯥ ꯀꯩꯒꯤꯅꯣ ꯅꯪ ꯁꯤ ꯇꯨꯝꯃꯝꯃꯤꯗꯤ ꯆꯥꯛꯀꯁꯦ ꯆꯥꯗ꯭ꯔꯤꯕ ꯅꯪꯕꯣ ꯆꯥꯗ꯭ꯔꯤ ꯁꯦ ꯆꯥꯛꯁꯦ ꯈꯤꯇꯪ ꯆꯥꯔꯒꯅꯦ ꯇꯨꯝꯃꯁꯤ ꯑꯩ ꯂꯛꯀꯦ ꯁꯦ ꯌꯥꯝꯆꯥ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯀꯞꯀꯅꯨꯁꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯤꯂꯤ ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯋꯥ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯑꯩꯒꯤ ꯌꯥꯝꯆꯥ ꯀꯞꯀꯅꯨꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯁꯦ ꯑꯩꯒꯤ ꯌꯥꯝꯆꯥꯗꯤ ꯆꯥꯔꯕꯣ ꯆꯥꯔꯛꯇ꯭ꯔꯤ
ꯑꯩꯒꯦꯝꯆꯥ ꯀꯩꯗꯧꯔꯦ ꯇꯧꯔꯤꯁꯦ ꯉꯁꯥꯏ ꯈꯔ ꯂꯥꯎꯅꯈꯤꯕꯗꯨꯗ ꯅꯪ ꯐꯠꯇꯕ ꯃꯪꯒꯤ ꯑꯣꯏꯔꯝꯃꯤ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯇꯨꯝꯊꯔꯣꯁꯦ ꯑꯩꯈꯣꯏꯁꯨ ꯃꯇꯥꯡ ꯆꯥꯕ ꯇꯥꯟꯖꯥ ꯑꯃꯗꯤ ꯉꯥꯏꯖꯕꯅꯤ ꯏꯌꯥꯝꯕ ꯅꯊꯤꯕꯣꯡꯅ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯏꯕ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯆꯨꯗꯥꯗꯦꯅꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯟꯕꯗꯤ ꯍꯣꯠꯅꯖꯕꯅꯤ ꯄꯥꯔꯦꯜꯁꯨ ꯑꯔꯥꯏꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯩ ꯑꯃꯇꯗꯤ ꯄꯥꯏꯅꯤꯡꯉꯤ ꯑꯣ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯄꯥꯝꯃꯤꯁꯦ ꯁꯤ ꯌꯥꯎꯔꯗꯤ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯄ ꯉꯝꯃꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯉꯝꯃꯅꯤ ꯏꯌꯥꯝꯕ ꯁꯤꯃꯛꯅꯤ ꯍꯟꯗꯛ ꯊꯥꯁꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯅꯈꯣꯏ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯦꯔꯣ ꯈꯨꯠꯂꯥꯏꯁꯤꯕꯨ ꯌꯥꯎꯔꯕꯅꯤꯅꯦ ꯏꯌꯥꯝꯕ ꯍꯧꯖꯤꯛꯇꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯕꯤꯔꯣ ꯆꯤꯡꯅꯅꯤꯡꯉꯥꯏ ꯀꯩꯁꯨ ꯑꯣꯏꯗ꯭ꯔꯦ ꯂꯥꯂꯣꯡꯅ ꯀꯩ ꯌꯥꯠꯂꯤꯕ ꯑꯍꯥꯟꯕꯗ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯗꯤꯃꯥꯟ ꯇꯧꯁꯤꯟꯕ ꯃꯗꯨ ꯄꯤꯌꯨ ꯌꯥꯗꯕꯒꯤ ꯅꯃꯥꯗ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛꯁꯤ ꯄꯥꯡꯊꯣꯛꯄ ꯑꯣꯀꯦ ꯒꯨꯗ ꯑꯥꯏꯗꯤꯌꯥ ꯑꯗꯨꯒ ꯅꯈꯣꯏ ꯀꯥꯎꯔꯣꯏꯗꯕꯗꯤ ꯍꯤꯔꯝꯁꯤꯗ ꯑꯩꯕꯨ ꯆꯦꯟꯅꯍꯟꯕ ꯌꯥꯔꯣꯏ ꯄꯨꯝꯅꯃꯛ ꯈꯪꯖꯔꯦ ꯏꯌꯥꯝꯕ ꯑꯩꯒꯦꯝꯆꯥ ꯍꯣꯔꯦꯟꯗꯣ ꯈꯤꯇꯪ ꯉꯟꯅ ꯍꯟꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯀꯩꯒꯤꯅꯣ ꯀꯩꯗꯧꯔꯦ ꯑꯩ ꯏꯁꯥꯁꯦ ꯗꯣꯛꯇꯔꯗ ꯑꯝꯇ ꯌꯦꯡꯊꯣꯛꯅꯤꯡꯕ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯉꯁꯤꯗꯤ ꯏꯁꯥ ꯉꯝꯗꯕ ꯅꯠꯇꯤꯌꯦ ꯍꯟꯗꯛ ꯆꯍꯤꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯧ ꯃꯥꯟꯕ ꯀꯅꯥ ꯂꯥꯛꯇꯧ ꯂꯩꯒꯦ ꯑꯗꯨꯕꯨꯔꯣ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛꯄꯨ ꯇꯥꯛꯂꯤꯕ ꯊꯋꯥꯏ ꯑꯃ ꯑꯊꯨꯕꯗ ꯌꯨꯝꯁꯤꯗ ꯊꯨꯡꯒꯗꯕ ꯃꯥꯜꯂꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯗꯨꯗꯤ ꯅꯪ ꯑꯩꯒꯦꯝꯆꯥ ꯀꯞꯄꯕꯣ ꯀꯞꯇꯦꯗ ꯑꯗꯨꯒ ꯀꯩꯒꯤ ꯄꯤꯗꯥꯏꯕ ꯁꯤꯗꯤ ꯍꯔꯥꯎꯕꯒꯤ ꯄꯤꯅꯤ ꯍꯔꯥꯎꯔꯒꯕꯨ ꯀꯞꯅꯕ꯭ꯔꯣ ꯁꯦ ꯄꯤ ꯄꯥꯝꯃꯨꯗ꯭ꯔꯣ ꯀꯞꯀꯅꯨꯁꯦ ꯑꯣꯐꯤꯁ ꯆꯠꯄꯒ ꯂꯥꯏꯔꯤ ꯆꯠꯂꯣ ꯑꯗꯨꯅ ꯃꯔꯨꯅꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯂꯣꯏꯁꯤꯟꯖꯔꯣ ꯆꯠꯂꯣ ꯅꯪ ꯑꯣꯐꯤꯁꯇꯤ ꯆꯠꯂꯔꯣꯏꯕ ꯆꯠꯂꯣ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯠꯂꯣ ꯌꯥꯒꯗ꯭ꯔꯥꯅꯦ ꯌꯥꯅꯤ ꯃꯤ ꯆꯠꯂꯣ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯠꯂꯣ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯁꯤꯗꯤ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜ ꯍꯥꯟꯅ ꯂꯩꯔꯨꯁꯤꯔꯥ ꯈꯪꯗꯦ ꯍꯥꯟꯅ ꯑꯝꯇ ꯄꯣꯛꯈꯤꯁꯤ ꯂꯥꯎ ꯅꯊꯟꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯊꯥꯕꯜ ꯌꯦꯡꯉꯝꯕꯅꯤ ꯊꯥꯁꯤꯁꯦ ꯐꯖꯗ꯭ꯔꯥ ꯐꯖꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯇꯅꯤꯛ ꯇꯅꯤꯛꯏ ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ ꯍꯧꯈꯤꯕꯁꯤꯡꯗꯣ ꯁꯨꯝ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯏ ꯍꯧꯈ꯭ꯔꯕ ꯑꯋꯥꯕ ꯋꯥꯈꯜꯁꯤꯡꯗꯨꯗꯤꯅꯦ ꯅꯪ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯗꯣꯛꯇꯔꯅꯁꯨ ꯑꯋꯥ ꯋꯥꯈꯜ ꯈꯜꯂꯅꯨꯅ ꯍꯥꯏꯔꯤꯗꯨꯗꯤ ꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯂꯤꯗ ꯀꯅꯥꯝꯇꯅ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯦꯛ ꯁꯣꯛꯂꯛꯑꯕ ꯂꯩꯈꯣꯡ ꯁꯨꯝꯕ ꯃꯥꯜꯂꯤ ꯍꯦꯛꯇꯤ ꯈꯪꯍꯟꯗꯣꯏꯅꯤ ꯑꯩꯒꯦꯝꯆꯥ ꯅꯪꯁꯦ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯍꯩ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯅ ꯑꯩꯒꯤ ꯊꯧꯅꯥ ꯑꯣꯏꯍꯜꯂꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕ ꯑꯩꯁꯨ ꯊꯥꯏꯅ ꯅꯪꯁꯦ
ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯇꯥꯏꯕꯪꯁꯤꯡ ꯃꯄꯨꯗ ꯇꯧꯅꯖꯩ ꯃꯄꯨ ꯃꯥꯅꯨ ꯄꯤꯗꯅ ꯉꯁꯤꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯍꯟꯕꯤꯌꯨ ꯀꯩꯒꯨꯝꯕ ꯅꯪ ꯌꯥꯎꯔꯝꯗ꯭ꯔꯕ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯃꯄꯨꯡ ꯐꯥꯕ ꯃꯄꯣꯛ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯔꯣꯏ ꯗꯣꯛꯇꯔ 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 ꯑꯦ ꯄꯥꯔꯦꯜ ꯅꯪ ꯂꯥꯛꯏꯔꯣ ꯌꯥꯝ ꯊꯥꯖꯗꯦꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯝ ꯀꯥꯈꯠꯂꯛꯑꯣ ꯚꯥꯏ ꯍꯣꯏ ꯃꯅꯨꯡ ꯐꯝꯁꯦ ꯌꯥꯔꯅꯤꯗ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯝꯃꯁꯤ ꯇꯥꯔꯤꯕꯣ ꯆꯥꯅꯤꯗ ꯁꯦꯝꯃꯣ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯀꯦ ꯇꯧꯔꯝꯃꯤꯅꯤꯅꯦ ꯑꯁ ꯀꯨꯏꯔꯦꯍꯦ ꯅꯪꯅ ꯁꯨꯃꯥꯏꯅꯒ ꯂꯥꯛꯈ꯭ꯔꯤꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯆꯍꯤ 7-9 ꯁꯨꯔꯝꯃꯅꯤꯅꯦ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯝꯃꯅꯤ ꯑꯗꯣ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯗꯤ ꯂꯥꯛꯈ꯭ꯔꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯁꯦ ꯅꯪ ꯂꯨꯍꯣꯡꯕꯗ ꯂꯥꯛꯑꯝꯃꯤꯗꯨꯗꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯂꯨꯍꯣꯡꯕꯗ ꯂꯥꯛꯑꯝꯃꯤꯀꯣ ꯑꯗꯣ ꯅꯠꯇꯦ ꯑꯗꯣ ꯅꯪꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯇꯥꯟꯅꯁꯦ ꯍꯥꯏꯅꯣ ꯑꯉꯥꯡꯒꯤꯅꯤꯗ ꯑꯉꯥꯡꯒꯤ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯂꯩꯅꯦ ꯀꯔꯤ ꯅꯪ ꯑꯣꯏꯕꯒꯤ ꯍꯥꯏꯕꯅꯤꯀꯣ ꯑꯉꯥꯡꯗꯣ ꯅꯨꯄꯥ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯍꯥ ꯑꯗꯣ ꯑꯉꯥꯡꯒꯤ ꯀꯩ ꯇꯥꯟꯁꯦ ꯍꯥꯏꯅꯣ ꯑꯩ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯣꯏꯅꯤ ꯑꯗꯨꯒ ꯅꯪ ꯅꯥꯀꯣꯡ ꯑꯅꯤꯗꯤ ꯁꯣꯜꯂꯛꯀꯅꯤ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯅꯥꯎꯄꯨꯔꯤꯕ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯃꯥ ꯈꯪꯍꯟꯗꯅ ꯃꯥꯡꯍꯟꯈ꯭ꯔꯁꯤ ꯍꯥ ꯄꯥꯔꯦꯜ